ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯏꯕꯣꯇꯣꯝꯕꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯁꯨꯝ ꯁꯦꯝꯖꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯃꯤꯉꯣꯟꯗ ꯀꯥꯏꯗꯦ ꯃꯤꯉꯣꯟꯗ ꯂꯥꯟꯗꯦ ꯑꯩ ꯉꯁꯤꯐꯥꯎ ꯃꯤꯉꯣꯟꯗ ꯂꯥꯟꯗꯦ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯑꯗꯣ ꯑꯗꯨꯝ ꯑꯁꯣꯏꯕ ꯑꯃꯒꯗꯤ ꯂꯩꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯁꯣꯏꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯍꯥꯏꯁꯦ ꯃꯌꯥꯝ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯑꯒꯗꯤ ꯈꯤꯇꯪ ꯑꯗꯨꯒꯨꯝꯕꯁꯦ ꯇꯧꯔꯒꯗꯤ ꯐꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯤꯁꯅꯨ ꯐꯥꯎꯅꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯆꯒꯦꯅ ꯂꯥꯏ ꯅꯤꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯄꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯇꯤꯀꯦꯠ ꯑꯃꯨꯛꯇꯪ ꯐꯪꯉꯒ ꯂꯥꯛꯄ ꯃꯤꯑꯣꯏ ꯄꯣꯛꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯅꯨꯡꯁꯤꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯅꯨꯡꯁꯤꯅꯕ ꯑꯃꯅ ꯈꯤꯇꯪ ꯁꯣꯏꯔꯒꯁꯨ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯍꯥꯏꯕꯁꯤ ꯌꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯃꯨꯛꯇꯪ ꯁꯣꯏꯔꯨꯕ ꯃꯇꯝꯗ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯧꯖꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨꯝ ꯂꯩꯇꯅ ꯈꯟꯅꯔꯒꯗꯤ ꯇꯧꯖꯔꯨꯔꯤꯕ ꯑꯩ ꯑꯗꯒꯤ ꯑꯩ ꯃꯤꯒꯤ ꯐꯅꯕ ꯑꯩꯅ ꯐꯅ ꯈꯜꯂꯒꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯐꯠꯇꯅ ꯁꯨꯝ ꯎꯕꯤꯔꯒꯗꯤ ꯇꯨꯡꯗ ꯐꯕ ꯃꯤꯁꯦ ꯑꯗꯨꯝ ꯋꯥꯈꯜꯅ ꯑꯗꯨꯝ ꯐꯠꯇꯕ ꯆꯠꯂꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕꯁꯤꯡ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯈꯤꯇꯪ ꯍꯪꯀꯠꯅ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯂꯣꯏꯁꯤꯟꯕ ꯑꯁꯣꯏꯕ ꯑꯃꯒꯤꯗꯃꯛ ꯇꯧꯕꯤꯕ ꯀꯥꯎꯊꯣꯛꯄ ꯃꯤꯇꯩꯅ ꯃꯤꯇꯩ ꯍꯥꯠꯇꯣꯛꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯁꯣꯏꯕ ꯉꯥꯏꯔꯒ ꯂꯩꯅꯕ ꯏꯕꯣꯇꯣꯝꯕꯤ ꯅꯪꯒꯤ ꯆꯣꯀꯣꯂꯦꯠ ꯃꯃꯜ ꯀꯌꯥꯅꯣ ꯉꯔꯥꯡ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯠ ꯀꯌꯥꯅꯤ ꯄꯤꯅꯔꯛꯂꯤꯕ ꯊꯋꯥꯏ ꯆꯟꯕ ꯑꯗꯒꯤ ꯄ꯭ꯔꯖꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯊꯝꯕꯤꯕ ꯑꯁꯤ ꯈꯨꯟ ꯊꯪꯅꯕꯁꯤ ꯃꯌꯥꯡꯁꯨ ꯇꯥꯔꯦ ꯑꯗꯩꯗꯤ ꯍꯧꯈꯨꯜ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯅꯨꯡꯗꯥꯡꯁꯦ ꯌꯧꯔꯒ ꯑꯩꯈꯣꯏꯁꯦ ꯊꯋꯥꯏꯁꯦ ꯂꯨꯝꯗꯦ ꯀꯤꯕ ꯄꯨꯂꯤꯁ ꯑꯣꯁꯤꯒ ꯂꯦꯡꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯣꯏ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏꯁꯦ ꯍꯤꯡꯒꯗꯕ ꯑꯣꯏꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯄꯨꯡ 12 ꯆꯨꯞꯅ ꯌꯨꯝꯐꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯤꯉꯩꯁꯤꯗ ꯄꯨꯂꯤꯁꯅ ꯇꯧꯕꯗ ꯅꯨꯡꯉꯥꯏꯕ ꯄꯦꯟꯗꯕ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯌꯥꯎꯕꯗ ꯍꯥꯏꯕꯤꯔꯛꯎꯕ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯆꯒꯦꯕ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔ ꯄꯨꯡ 12 ꯍꯥꯡꯉꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 1ꯗ ꯇꯧꯒꯦꯔꯥ 2ꯗ ꯇꯧꯒꯦꯔꯥ 3 ꯇꯧꯒꯦꯔꯥ ꯑꯩ ꯑꯗꯨꯝ ꯐꯣꯟ ꯄꯥꯏꯔꯛꯀꯅꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯁꯤꯁꯤꯅꯀꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥꯕꯩ ꯃꯌꯥꯝꯁꯦ ꯌꯦꯡꯁꯤꯟꯕꯤꯕ ꯑꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯀꯤꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯄꯨꯂꯤꯁꯇ ꯑꯣꯁꯤꯅ ꯆꯠꯄꯤꯗꯨꯅꯀꯣ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯍꯥꯞꯄꯤꯕꯒꯨꯝꯅ ꯃꯣꯏ ꯂꯩ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯗꯅꯀꯣ ꯊꯧꯅꯥ ꯐꯅ ꯃꯩꯔꯥꯁꯤꯁꯨ ꯑꯗꯨꯝ ꯁꯪꯖꯔꯤ ꯂꯩꯀꯥꯏꯁꯤꯗ ꯃꯝꯂꯤꯕ ꯃꯩ ꯂꯝꯕꯤ ꯊꯣꯡ ꯆꯠꯄꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯃꯩ ꯊꯥꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯐꯝꯗ ꯄꯣꯁꯁꯤꯡꯗ ꯆꯠꯇꯨꯅ ꯐꯦꯟ ꯁꯨꯝ ꯍꯥꯏꯗꯤ ꯊꯝꯕꯤꯗꯨꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯑꯋꯥꯕ ꯑꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯀꯣꯛꯄ ꯐꯔꯦ ꯑꯗꯒꯤ ꯂꯝꯕꯤꯗ ꯃꯝꯂꯤꯕ ꯃꯌꯥꯝꯁꯦ ꯆꯠꯄꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯂꯩꯗꯅꯀꯣ ꯅꯣꯡ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯊꯣꯝꯇ ꯆꯠꯆꯕ ꯉꯝꯗꯕ ꯂꯝꯕꯤꯁꯤꯁꯨ ꯐꯠꯇꯕꯅꯤꯅ ꯑꯗꯣ ꯃꯩꯁꯦ ꯊꯥꯟꯕꯤꯕꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯃꯁꯨ ꯀꯥꯡꯒꯤ ꯀꯔꯤꯒꯤꯁꯨ ꯂꯣꯏ ꯆꯦꯟꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅ ꯔꯥꯎꯟ ꯍꯦꯛ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯜꯂꯦ ꯀꯤꯕꯁꯨ ꯐꯔꯦ ꯑꯗꯣ ꯔꯥꯎꯟ ꯍꯦꯛ ꯂꯥꯛꯄꯤ ꯃꯣꯏꯅ ꯅꯣꯡꯃꯒꯤ 3-4ꯔꯛ ꯂꯥꯛꯏ ꯁꯨꯃꯥꯏꯅ ꯂꯥꯛꯍꯟꯅꯤꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯂꯥꯛꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯗꯤ ꯏꯔꯥꯡ ꯊꯣꯛꯇꯅꯕ
ကိုꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯥꯏꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯒꯥꯔꯤ ꯂꯝꯕꯤꯁꯨ ꯂꯝꯕꯤ ꯐꯠꯇꯕꯅꯤꯅ ꯌꯥꯝꯅ ꯀꯨꯏꯅꯁꯨ ꯆꯪꯉꯤ ꯒꯥꯔꯤꯁꯦ ꯂꯥꯛꯑꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯅꯁꯨ ꯆꯪꯉꯤꯀꯣ ꯑꯗꯩꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯈꯨꯗꯣꯡꯆꯥꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯁꯤ ꯈꯨꯟ ꯊꯪꯅꯕꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯈꯤꯇꯪ ꯀꯨꯝꯊꯔꯒ ꯃꯌꯥꯡꯁꯨ ꯇꯥꯔꯦ ꯑꯗꯩꯗꯤ ꯍꯧꯈꯨꯜ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯈꯔꯗꯤ ꯗꯦꯟꯖꯔ ꯑꯣꯏ ꯑꯗꯣ ꯈꯨꯟ ꯉꯥꯛꯄ ꯑꯉꯥꯡꯁꯤꯡꯁꯨ ꯑꯩꯈꯣꯏ ꯃꯤꯅꯤꯠ ꯑꯃꯐꯥꯎ ꯊꯥꯗꯣꯛꯇꯅ ꯑꯩꯈꯣꯏ ꯁꯪꯉꯤꯀꯣ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯅꯨꯡꯗꯥꯡꯁꯦ ꯌꯧꯔꯒ ꯑꯩꯈꯣꯏꯁꯦ ꯊꯋꯥꯏꯁꯦ ꯂꯨꯝꯗꯦ ꯃꯈꯣꯟ ꯇꯥꯕ ꯈꯣꯠꯄꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯀꯤꯕ ꯑꯗꯩ ꯑꯉꯥꯡ ꯆꯦꯟꯕꯤꯁꯤꯡꯒꯁꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯊꯝꯅꯕ ꯍꯣꯠꯅꯩ ꯑꯗꯒꯤ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯅꯤꯅ ꯐꯤꯕꯝꯁꯦ ꯆꯥꯗꯦꯕ ꯌꯥꯝꯅ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁ ꯑꯣꯁꯤꯒ ꯂꯦꯡꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯁꯨ ꯃꯥꯛ ꯂꯩꯔꯤꯕ ꯃꯇꯝꯗꯗꯤ ꯇꯣꯏ ꯇꯣꯏꯅ ꯂꯥꯛꯅ ꯌꯦꯡꯊꯣꯛꯏ ꯑꯗꯩ ꯃꯔꯛ ꯑꯃꯗꯤ ꯑꯝꯇ ꯂꯥꯛꯄꯤꯗꯦ ꯀꯅꯥꯝꯇ ꯂꯥꯛꯄꯤꯗꯦ ꯀ꯭ꯂꯥꯁ ꯆꯠꯈꯤꯕ ꯃꯇꯝꯁꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯑꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯣꯏ ꯇꯣꯏꯅ ꯆꯪꯕꯤꯔꯛꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯥꯁꯨ ꯋꯥꯔꯤꯗ ꯑꯗꯨꯝ ꯁꯥꯖꯩ ꯁꯥꯔꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯇꯥꯔꯛꯄ ꯃꯇꯝꯁꯤ ꯁꯨꯃꯥꯏꯅ ꯏ ꯄꯥꯎꯗꯁꯨ ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯔꯥꯎꯖꯩ ꯑꯗꯩ ꯃꯇꯦꯡꯁꯨ ꯑꯗꯨꯝ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯋꯥꯠꯂꯁꯨ ꯑꯗꯒꯤ ꯃꯣꯄꯤꯟ ꯋꯥꯠꯂꯁꯨ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯨꯝ ꯐꯪꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃꯈꯛ ꯂꯩꯖꯔꯤꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯩꯕꯁꯦ ꯐꯦꯟ ꯄꯥꯟꯕꯤꯅꯦꯅ ꯐꯦꯟꯗꯣ ꯄꯤꯔꯛꯑꯦ ꯑꯗꯨ ꯄꯥꯟꯕꯁꯦ ꯉꯥꯛꯄ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯅ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯒꯤ ꯄꯤꯗꯤ ꯄꯤꯔꯛꯑꯦ ꯅꯤꯡꯉꯤ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏꯁꯦ ꯍꯤꯡꯒꯗꯕ ꯑꯣꯏ ꯅꯤꯡꯉꯦꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒ ꯋꯥꯈꯟꯗꯣ पुलिस साइड हागदा नोंमुता लाबजे उजदे अतुबो हंदकदी सारोय समुमा पंजाबदा सारबो तुबे लाबदगी अखोगी थौना अखोदा की अकीबा पोन बिदबा अमदे अखोदा याम तोइना अखोदा कमाई तगे खोदगे हाबना चिंबा इसिंगना चिंबा के अखोदा बिबिरबसे अखोय असुगी मति नुआइजे अखोय माय बाबी अम ओइना अखोगी थौलपदा थौना हाबिबा अमदे अखोदा पांगा थौना हाबिबा नेन लौजे मोदी खितंग सेंगा तौबम दरकार ओय अखोइना अहिं पुंग कुनमरी चिपना निगम डिस्ट्रिक्ट पुलिस ना अखोइ लकल लेबसिदा हाइदि अखोइना तौ पुलिस तौबदा नुगाइ एदबा अखोइ सुबि याव हाइदि याव अखोइ सेंदोकजगे अखोइ लोइना खंगमरिदा नथि अदुना सुमाइ तौबम नुगाइ रो इनोइना जि हाइदे हंगोरम बेबो मोदी संग एसमाइ तौबिनो को मोइ साव कदर काइनो अदु अइनि नंबर पुंग कुनमरी हांगे अहिं नोंगे पुंग अमरा तौगे अनिदे तौगे अहुम तौगे अइ अदुम फोन पाइ था चिबोदैना फोन एक लाखनि तांग पान दुइ तौबनि को फोन पाइ अमते यावदो अइ फोन से को ताव खपदिनो मयाम वइ सा अदुना नुगाइतबो खोटपा पुलिसना करि हाइदा सिदा लेबिसिना कारण दुरन थौबो अखोइ इन टाइम कमले तौबो यानि अदु अखोइ डिसिप्लिन कोसे को काइदे यादि आइना अखोइ दिनो अखोइना सोयरगा दियोंना माना तुम लेरमिना माइ मखा दाबसि दाइ तुमि यां दाइगो माना तुमददि माइ मखा तुमु अइ होजे चंगागा स्टेशन फम लेरगा अइ मखा दाबसि को चतु यारो के हाना इसाइ साना सिंदो कुंदगा ओइ इने इसे द फोन तो को हाइबदि एनी कराइ नंबर लोइ लेनि को तौरो अखोइ तौन तो डिसिप्लिन ने माइ याउद्रगदि अखोइ तो एक्शन लौनो होजि को एम पाखति नै मावै को बन्दै पाखति के को तोइ तोइने जिंगबी लाखोदे जाम पामजै सा दो इसिंगदो ओसु पिबिरबसे अखोइ जाम नुआइजै सा अखोइ सुकी अकी तुजुंबा खरा फै सा तोइ तोइने सुम सारोगी मतेंग लौजरगा अखोइ सु अकीबा खरा फै
ai cũng có bài thi đủ nó có thể là nó cùng cái bộ thì tổ là gần gì nó bắt cần ai nói không gì chung gần nhau nó đang có ai cũng ấy tôi là cái của Rocky xin là anh em số nó đi u đi bộ ấy cái gì xin tới đấy cái gì xin về đi thôi mà không là không chồng đấy cái tôi qua đâu có lấy gì có anh tên này chứ không qua đâu chồng đấy cái प्रजा का साउंड भी आती है प्रजा की नंबर का अदाई प्रजा की खवाई तंबा अदाई प्रजा मुंगा पीछे भी बाहर बसे कोई ड्यूटी ने वो को